ꯃꯆꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯏꯉꯥꯟꯕ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯐꯝꯗ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯂꯦꯅꯦ ꯗꯥꯆꯧꯗꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯦ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃꯈꯛꯇꯅꯤ ꯗꯥꯆꯧ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯅꯠꯇꯕ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯀꯅꯣ꯫ ꯌꯥꯏꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯂꯨꯆꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦꯁꯦ꯫ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯌꯥꯔꯔꯣꯏꯌꯦ꯫ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗ ꯀꯥꯏꯕ꯭ꯔꯅꯦ? ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯅꯤ ꯁꯨꯕ ꯌꯥꯔꯣꯏꯌꯦ ꯗꯥꯆꯧ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯏꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯤ ꯇꯥꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯏꯃꯥ ꯃꯁꯛ ꯇꯥꯛꯄꯅꯦ꯫ ꯏꯆꯜꯒꯤꯗꯃꯛ ꯅꯕꯨꯡ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯜꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛꯇꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ꯫ ꯃꯆꯟ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯤꯌꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯦꯝꯂꯨꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯨꯆꯤꯡ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯗꯨꯅ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯔꯤꯗꯣ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯨ꯫ ꯑꯩꯕꯨ ꯏꯊꯟꯇ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯌꯥꯏꯉꯥꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ, ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯥꯆꯧꯅ ꯏꯟꯊꯣꯛꯄ ꯂꯩꯇꯤꯌꯦ꯫ ꯅꯪ ꯆꯦꯆꯦ, ꯅꯪ ꯗꯥꯌꯥꯏꯗꯤ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ, ꯋꯥꯈꯜꯁꯤꯅ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯤꯌꯦ꯫ ꯂꯨꯆꯤꯡ ꯌꯥꯏꯉꯥꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯌꯥꯏꯉꯥꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝꯗꯣ ꯕꯕꯥꯅ ꯁꯦꯔꯧꯗ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕ ꯊꯥ ꯑꯃ ꯂꯩꯕꯒ ꯌꯨꯝꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯌꯨꯝꯗ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯊꯥ ꯑꯃ ꯂꯩꯕꯒ ꯏꯃꯥꯇꯣꯟꯒ ꯕꯕꯥꯒ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯈꯪꯅꯗꯨꯅ ꯀꯩꯅꯥ ꯀꯠꯈꯤ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯒꯤ ꯄꯥꯎ ꯐꯪꯗ꯭ꯔꯤꯉꯩ ꯏꯅꯦ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯔ ꯅꯅꯥꯎ ꯅꯨꯄꯤꯔ ꯑꯃ ꯂꯥꯛꯇꯣꯔꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯃꯗ ꯍꯥꯏ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯈꯤ꯫ ꯕꯕꯥꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯃꯥꯗꯤ ꯋꯥ ꯉꯥꯡꯗꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯒ ꯁꯥꯟꯇꯤꯒ ꯊꯣꯏꯁꯅꯥꯒꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ, ꯑꯆꯧꯕ, ꯆꯥꯛ ꯂꯥꯝꯂꯕꯣ? ꯌꯥꯏꯉꯥꯟꯕꯗꯨ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥꯆꯦꯅ, ꯏꯃꯥ꯫ ꯊꯣꯏꯁꯅꯥ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯍꯟꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯌꯥꯏꯉꯥꯟꯕꯗꯨ ꯂꯥꯝꯗꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯅ ꯑꯃꯨꯛ, ꯑꯆꯧꯕ, ꯑꯉꯥꯡꯁꯤꯡꯗꯤ? ꯇꯨꯝꯈ꯭ꯔꯦ ꯃꯥꯃ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯗꯣ꯫ ꯑꯩꯅ ꯃꯦꯒꯤ ꯍꯧꯔꯒ ꯄꯤꯖꯈ꯭ꯔꯦ ꯏꯃꯥ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ, ꯃꯥꯃꯒ ꯆꯤꯀꯟ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯛ ꯆꯥꯔꯒ ꯍꯟꯗꯣꯏꯔꯣ ꯃꯥꯃ? ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯣꯏꯅꯦ꯫ ꯊꯣꯏꯁꯅꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯎꯈ꯭ꯔꯨꯜꯗ ꯑꯃꯨꯛ ꯄꯣꯁꯇꯤꯡ ꯇꯥꯍꯜꯂꯦ꯫ ꯁꯤꯂꯥꯅ ꯇꯞꯅ, ꯇꯥꯃꯣ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ? ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯗ ꯅꯪꯕꯨ ꯄꯨꯁꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗꯦ꯫ ꯏꯆꯦꯒ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯅꯪꯁꯨ ꯌꯨꯝꯒꯤ ꯃꯤ ꯑꯃꯅꯦ꯫ ꯄꯨꯂꯞ ꯂꯩꯇꯅ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣꯕꯨ ꯀꯩꯅꯣ? ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯑꯉꯥꯡ ꯅꯥꯎꯄꯨꯔꯤꯕꯤꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯌꯨꯝꯗ ꯊꯝꯃꯝꯒꯦ ꯍꯥꯏꯔꯤꯗꯅ꯫ ꯇꯥꯃꯣ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯖꯒꯦ꯫ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯌꯥꯝ ꯈꯪꯅ ꯂꯧꯔꯝꯃꯣꯏ꯫ ꯑꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯪꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯀꯅꯥ ꯂꯩꯇꯦ꯫ ꯑꯩ ꯅꯪꯕꯨ ꯊꯝꯃꯝꯃꯒ ꯀꯔꯝꯅ ꯆꯠꯀꯅꯤ? ꯇꯥꯃꯣ, ꯀꯩꯒꯨꯝꯕ ꯏꯆꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯇꯥꯃꯣ ꯂꯥꯛꯇ꯭ꯔꯕ? ꯑꯩ ꯏꯆꯥꯁꯦ ꯌꯣꯛꯄ ꯉꯝꯃꯣꯏꯌꯦ ꯇꯥꯃꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯣ? ꯃꯤꯅꯨꯡꯁꯤꯗꯨ ꯈꯪꯗꯕ? ꯇꯥꯃꯣ, ꯑꯩꯁꯨ ꯏꯆꯥꯕꯨ ꯎꯅꯤꯡꯉꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯄ ꯃꯆꯥꯗꯤ
ai oihanba ngamoi. Aina sikradi nang angang se mangandori ne ha. Kaino tamo sibaga amuk palidubo chalamdai shida. Nangi account da paisa watana hapakani. Asi hairamlaga ningthemdu thokre. Ningthemdu Silagi maungduda asawbana mayumda sa changda machasingbu unaramdana ukrulda oina chatkre. Thoisanana tha taruk hairakpada Sugunuda transfer taduna macha ahomga loinana Sugunuda laktuna quarterda lairare. Thoiba Santi amadi thoisanabu pokpi mamanadi yade. Adubu Silabu khangingba henkibana thawaina laklibani. Hospital manungda Silagi file check tawduna yengli. Siladu thatare changa ini haiba thoisana su khangle. Sila nadi thoisanabu masak khangde. Thoisana nadi Silabu masak khangi. Thoisanana laklibasi thataru khakki hainaraga lakpani. Aduna angang singi school gidi hongdok hongjin tawdre. Final exam loiselamaga laklibani. February da session haugadawbani. Matamduda thoibana angang singbu lawrunaba hainare. Matamdi asum haukibana. Thoisana su Sugunuda lairakpa tha ahom hairakle. Numittu Sila masadu wana hospital da changai. Hospital sida taba Imphal dagi jiri da mayum panba Dr. Mamanabi amaga hanana tanaduna lairavani thoisanadi. Sila na hairai. Aina haizari base asengbani Doctor. Doctor duna amu thabum tara adu wana miro lakpadi ngamaga angang si poklabakanda manghan bikro hairi sibu kari wakhalno. Aigi ipuroi bagi hanagi nupi angang singlay. Aibu atombi oina laubibani. Mahaksu lakidaba tha ahum hairakle. Aigi ni haibada kanasu laitre. Aina mapayawda karamda ijase yokpa ngamdono Doctor. Aduk pukjal pikpa ngaktaba ngamde nanguma nupise atangmani. Doctor, horen angang se injection ama kapsinduna hatlani. Kaigumba mapalaktuna case tawrakpadi yaroi. Adugumba kaishu lairoi Doctor. Doctor du blank paper amada kari karino iraga Silada pisilai. Makhagiduda sign taw. Sila su chingnaba laitana cheduda sign tawi. Aduga nursing na OT room da Silabu pusinaba tawri. Silaga Doctor ga sanariba waridu tabada thoisana mapuroi babu hena waraukre. Mahak na haujik miroliba sisu ningthemdi yumda laktabani na khangdri. Thoibana pauchenduna khangbabudi khanghankrabani. Adubu mahakki manaktadi ningthemdu lakhide. Silagi wadu tabada thoisanadu fingna quarter room da lai. Wakhalna mangduna lakpada lampak machiduda laiba nung amada khudi thiduna thoisanadu ture. Nakanda lairamba security sing aduna hospital manungdagi mi kauraduna thoisanadu khudakta OT room da pusinkre. Adubu hospital sida puriba Doctor amanina hidak langthaki awabadi thoina laitre. Macha sing su pau piraduna quarter da thoisanagi thabak mateng pangnaba leiminabi nupiduga macha singa OT room mamangduda lepli. Mama bu asoi angam thokpiganu haina isor khurumli. Ngaihak laibaga thoisanadu angang nupi ama unare haiduna thabak subiduda sinare. Silagi warisu khangba yangan badi Silagi maikai amuk yenglakli. Adubu Siladi machano pa amasi na pokle haina hospital manungduda hainare. Numidang wairamni thoisanadu gyan laktuna room amada laire. Yangan bana hairai. Ima nang kaishu tawdraba. Thoisanana tapna. Ima kaishu tawdre. Lalay mana amo. Mama, aikoy ichantom bise masay ang pazengo. Yang bana nok laduna. Koy babaya mali. Yangan bana konjel kanna. Yay. Thoisanana tapna amok hairai. Iche,
ꯌꯥꯏꯒ ꯑꯕꯦꯝꯒ ꯍꯟꯕꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯇꯧꯅꯕ ꯑꯩꯒ ꯑꯆꯧꯕꯒ ꯂꯩꯍꯧꯔꯒꯦ ꯅꯆꯥꯅꯨꯄꯥꯁꯤꯒ ꯌꯥꯒꯗ꯭ꯔꯅꯦ ꯅꯪꯕꯣ ꯌꯥꯅꯤ ꯏꯆꯦ ꯅꯔꯁ ꯑꯃ ꯂꯩꯅꯕ ꯍꯥꯏꯅꯔꯕꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏ ꯑꯕꯦꯝ ꯂꯥꯛꯑꯣ ꯅꯦꯅꯦꯒ ꯆꯠꯂꯁꯤ ꯌꯥꯡꯕꯒ ꯂꯂꯩꯃꯒꯗꯨ ꯇꯣꯝꯕꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗ ꯌꯦꯡꯗꯨꯅ ꯊꯣꯏꯁꯅꯥ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯌꯦꯡꯉꯨ ꯅꯆꯟꯁꯦ ꯅꯃꯥꯇꯣꯟꯅ ꯍꯤꯡꯍꯜꯂꯅꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯕ ꯅꯆꯟꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯅꯆꯟꯅꯦ ꯈꯟꯕ ꯉꯝꯂꯣꯏꯁꯤꯔꯥ ꯏꯃꯥ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔꯗꯨ ꯆꯪꯉꯛꯇꯨꯅ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯁꯅꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯅꯃꯥ ꯅꯆꯥ ꯑꯃꯨꯛ ꯀꯞꯃꯤꯟꯅꯔꯝꯃꯤꯁꯤꯅ ꯌꯥꯏꯉꯥꯟꯕꯅ ꯈꯪꯅꯤꯡꯅ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯤ ꯑꯆꯧꯕ ꯅꯆꯟꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯇꯤꯟꯖꯅꯤꯡꯗꯨꯅ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯌꯥꯏꯉꯥꯟꯕꯗꯨ ꯉꯛꯅ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯃ ꯆꯠꯈꯤꯕꯒꯤ ꯑꯃ ꯂꯥꯛꯂꯤꯕꯅꯦ ꯅꯪ ꯅꯆꯟꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯌꯥꯏꯉꯥꯟꯕ ꯋꯥ ꯉꯥꯡꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛꯁꯨ ꯌꯨꯝꯗꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ ꯊꯣꯏꯁꯅꯥꯅ ꯈꯨꯝꯂꯛꯏ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯍꯌꯦꯡ ꯊꯣꯏꯕꯒ ꯁꯥꯟꯇꯤꯒ ꯂꯥꯛꯂꯅꯤ ꯍꯪꯆꯤꯠꯇꯤ ꯍꯟꯕ ꯌꯥꯔꯅꯤ ꯅꯪꯁꯨ ꯑꯗꯣ ꯌꯨꯝꯗ ꯆꯠꯇꯣꯏꯔꯥ ꯀ꯭ꯋꯥꯇꯔꯗ ꯂꯩꯈꯤꯗꯣꯏꯔꯣ ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯅꯤꯡꯊꯦꯝꯗꯨꯁꯨ ꯁꯤꯂꯥꯅ ꯄꯥꯎ ꯄꯤꯈꯤꯕ ꯃꯥꯜꯂꯦ ꯍꯪꯆꯤꯠ ꯌꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯁꯤꯂꯥꯅ ꯇꯝꯃꯤ ꯇꯥꯃꯣꯕꯣ ꯅꯪꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯅꯤꯅ ꯇꯥꯃꯣ ꯅꯤꯡꯊꯦꯝꯅ ꯈꯪꯉꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯪꯆꯤꯠ ꯑꯌꯨꯛ ꯉꯟꯅ ꯆꯠꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯁꯥꯗꯨꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯁꯅꯥ ꯊꯣꯏꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯔꯥꯅꯤ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯅꯪ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯇꯝꯕꯤꯒꯅꯨꯀꯣ ꯁꯅꯥ ꯅꯪꯁꯦ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯦ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯗꯣ ꯉꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯌꯦ ꯊꯣꯏꯕꯒ ꯁꯥꯟꯇꯤꯒ ꯂꯥꯛꯇꯨꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯊꯣꯏꯁꯅꯥꯕꯨ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯦ ꯊꯣꯏꯕꯅ ꯅꯤꯡꯊꯦꯝꯗ ꯄꯥꯎ ꯐꯥꯎꯏ ꯏꯆꯦꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯁꯤꯂꯥꯒꯤ ꯋꯥꯈꯜꯗ ꯃꯌꯨꯝꯗ ꯂꯥꯛꯇꯦ ꯁꯦꯔꯧꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ ꯊꯣꯏꯁꯅꯥꯅꯁꯨ ꯃꯇꯨꯡ ꯀꯔꯤꯁꯨ ꯍꯥꯏꯔꯨꯅꯨ ꯍꯥꯏꯅ ꯀꯔꯤꯁꯨ ꯍꯥꯏꯍꯟꯗ꯭ꯔꯦ ꯏꯄꯥꯟ ꯊꯥꯕꯗꯨꯗꯤ ꯁꯝꯖꯤꯜꯂꯒ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯁꯤꯟꯈ꯭ꯔꯦ ꯌꯨꯝꯁꯦꯡꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯁꯤꯜꯂꯤ ꯂꯤꯂꯥꯁꯨ ꯇꯧꯅꯤ ꯍꯥꯏꯅ ꯊꯣꯏꯁꯅꯥꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕꯅ ꯄꯨꯝꯅꯃꯛꯀꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯌꯥꯏꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯕꯥꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯤꯔꯥ ꯉꯁꯤ ꯌꯨꯝꯁꯦꯡꯕꯅꯤ ꯅꯍꯥꯟꯗꯒꯤꯅꯤ ꯄꯥꯎ ꯆꯦꯜꯂꯤꯗꯣ ꯉꯁꯤ ꯐꯥꯎ ꯂꯥꯛꯇ꯭ꯔꯁꯤꯅꯗꯤ ꯂꯥꯛꯑꯔꯣꯏ ꯀꯩꯁꯨ ꯌꯥꯡꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯝ ꯐꯠꯇꯦꯗ ꯌꯥꯏꯉꯥꯟꯕꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯆꯜꯗꯤ ꯑꯊꯣꯏꯕꯤꯅꯦ ꯃꯕꯨꯡ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯦ ꯃꯕꯨꯡ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯅꯪꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯨꯗ ꯌꯥꯏꯉꯥꯟꯕꯅ ꯆꯨꯞꯄꯤꯔꯤ ꯌꯥꯏꯉꯥꯟꯕꯅ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯇꯧꯔꯤꯗꯨ ꯎꯕꯗ ꯌꯥꯡꯕ ꯃꯃꯥꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯆꯨꯞꯄꯗꯤ ꯐꯠꯇꯦ ꯍꯥꯏ ꯗꯥꯆꯧꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯋꯥꯆꯣꯏ ꯉꯥꯡꯅꯨ ꯌꯥꯏ ꯃꯄꯥꯟꯗ ꯆꯠꯂꯣ ꯅꯪ ꯅꯤꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯆꯠꯂꯣ ꯂꯥꯍꯧꯔꯦ ꯍꯥꯏꯕ ꯏꯃꯥ ꯑꯕꯦꯝꯒ ꯂꯩꯍꯧꯕꯅꯦ ꯌꯥꯏꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯂꯩꯍꯧꯔꯦꯌꯦ ꯀꯣꯛ ꯆꯠꯂꯣ ꯅꯪꯁꯨ ꯑꯩꯒꯤꯁꯨ ꯏꯆꯟꯅꯦ ꯗꯥꯆꯧ ꯈꯛꯀꯤ ꯃꯆꯜꯂꯣ ꯑꯩꯅ ꯍꯦꯛ ꯊꯦꯡꯉꯨꯔꯗꯤ ꯐꯠꯇꯦꯗ ꯍꯥꯏ ꯅꯣꯏ ꯑꯝꯇ ꯐꯠꯇꯦ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯡꯕꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯁꯅꯥꯅ ꯌꯥꯏꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯔꯦꯟ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡ ꯂꯥꯛꯄꯗ ꯅꯪ ꯃꯥꯃꯒ ꯇꯧꯔꯒ ꯑꯍꯜꯁꯤꯡꯗꯣ ꯐꯖꯅ ꯈꯣꯏꯔꯝꯃꯨꯀꯣ ꯑꯆꯧꯕ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯀꯥꯎꯗꯦꯕ ꯇꯥꯟꯖꯥ ꯑꯗꯨꯗ
ꯊꯣꯏꯁꯅꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯊꯣꯏꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯉꯥꯟꯕꯒꯤ ꯅꯃꯅꯦ ꯁꯥꯟꯇꯤꯗꯨ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯒ ꯌꯦꯡꯅꯕꯗ ꯁꯥꯟꯇꯤꯁꯤ ꯑꯉꯥꯡꯅꯤ, ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯣꯔꯐꯥꯟꯅꯤ꯫ ꯊꯣꯏꯕꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯊꯣꯏꯁꯅꯥꯅ ꯃꯅꯥꯎ ꯁꯛꯅ ꯁꯥꯟꯇꯤꯕꯨ ꯂꯨꯍꯣꯡꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯟꯇꯤꯅꯁꯨ ꯊꯣꯏꯁꯅꯥꯕꯨ ꯃꯃꯥꯒꯨꯝ ꯑꯣꯏꯅꯖꯩ꯫ ꯊꯣꯏꯁꯅꯥꯅ ꯁꯥꯟꯇꯤꯗꯒꯤ ꯆꯍꯤ 10 ꯍꯦꯟꯅ ꯍꯜꯂꯤ꯫ ꯁꯥꯟꯇꯤ ꯆꯪꯉꯛꯄꯗꯨꯗ ꯌꯥꯏꯉꯥꯟꯕꯅ, "ꯏꯅꯦ ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯑꯍꯜꯈꯩ ꯂꯥꯛꯄꯗꯣ ꯑꯝꯇ ꯑꯣꯛꯎꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯉꯥꯟꯕꯗꯨ ꯐꯤꯡꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯉꯥꯟꯕ ꯊꯣꯛꯈꯤꯕꯒ ꯁꯥꯟꯇꯤꯗꯨ ꯅꯣꯛꯇꯨꯅ, "ꯏꯌꯥꯁꯦ ꯏꯄꯤꯛ ꯄꯤꯛꯅ ꯑꯍꯜ ꯑꯣꯜꯂꯦꯅꯦ ꯇꯧꯔꯤꯁꯦ." ꯊꯣꯏꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯆꯧꯕꯁꯦ ꯂꯩꯔꯝꯕꯒꯤ ꯑꯩ ꯅꯦꯅꯥ ꯇꯥꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯩꯍꯧꯔꯒꯦ ꯏꯆꯦ, ꯗꯗꯥꯗ ꯍꯥꯏꯅꯔꯕꯅꯦ." "ꯌꯥꯅꯤꯅꯦ ꯅꯪꯕꯣ, ꯏꯃꯥꯒꯤ ꯁꯦꯕꯥꯗꯣ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤ." "ꯍꯦꯔꯥ ꯏꯅꯝꯃ, ꯃꯣꯏ ꯃꯥꯃꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯖꯅꯤ, ꯑꯉꯥꯡ ꯑꯃꯈꯛꯀ ꯏꯃꯥꯒꯒꯤꯕꯨ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡꯁꯤꯅ ꯀꯝꯗꯧꯅ ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯣ? ꯅꯪꯁꯨꯅꯦ ꯑꯩꯒꯤꯗꯃꯛ ꯋꯥꯔꯤ ꯇꯧꯔꯤꯁꯦ." ꯁꯥꯟꯇꯤꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯤꯡꯊꯥꯗꯨ ꯂꯣꯏꯁꯤꯟꯅ, "ꯉꯔꯥꯡꯗꯤ ꯑꯩ ꯆꯠꯂꯕꯅꯤꯅ ꯏꯁꯤꯡ ꯂꯧꯔꯝꯃꯔꯣꯏꯅꯦ." "ꯂꯧꯗ꯭ꯔꯦ." "ꯑꯗꯨꯅꯤ ꯌꯦꯡꯉꯣ, ꯐꯅ ꯁꯦꯕꯥ ꯇꯧꯋꯦ ꯍꯥꯏꯗꯨꯅꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯗ ꯏꯅꯝꯃꯒꯤ ꯏꯁꯤꯡ ꯂꯧꯍꯟꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯕꯨ ꯃꯤꯇꯣꯞ ꯑꯣꯏꯅ ꯎꯔꯤꯅꯦꯕ ꯏꯅꯝꯃꯒꯤꯗꯣ." "ꯏꯍꯦ ꯁꯥꯟꯇꯤ, ꯅꯪꯁꯤꯗꯤꯕ, ꯑꯩꯅ ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ, ꯏꯅꯝꯃꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯦ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ." "ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯥꯟꯇꯤ ꯅꯪꯁꯦ, ꯁꯤꯗ ꯂꯩꯔꯗꯤ ꯅꯪꯁꯨ ꯋꯥꯃꯜꯂꯦ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯏꯅꯝꯃꯅ ꯍꯥꯏꯕꯗꯤ." "ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯑꯩ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯌꯨꯝꯗ ꯑꯉꯥꯡ ꯑꯃꯈꯛꯀ ꯏꯃꯥꯒꯒꯤꯗꯤ ꯗꯗꯥꯅ ꯑꯗꯨꯝ ꯇꯧꯖꯅꯤ, ꯃꯅꯥꯎꯄꯥꯒꯁꯨ ꯋꯥꯍꯟꯅꯤꯡꯗ꯭ꯔꯤꯌꯦ." "ꯍꯣ ꯍꯥꯏꯖꯔꯔꯣꯏꯌꯦ, ꯑꯩ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ, ꯏꯅꯥꯎꯄꯥ ꯋꯥꯍꯟꯅꯤꯡꯗꯕꯒ ꯑꯃꯨꯛ ꯇꯥꯍꯜꯂꯦ ꯑꯩꯕꯨ." "ꯇꯥꯍꯟꯕ ꯅꯠꯇꯦ, ꯋꯥꯍꯟꯅꯤꯡꯗ꯭ꯔꯤꯅꯦ ꯈꯪꯉꯦ. ꯑꯉꯥꯡ ꯍꯥꯏꯔꯦ ꯃꯈꯨꯠ ꯂꯦꯡꯕꯤꯕ ꯅꯠꯇꯦ, ꯃꯣꯏ ꯃꯥꯃꯅ ꯁꯦꯟꯅꯖꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯅ ꯂꯂꯩꯃ ꯄꯝꯗꯨꯅ ꯌꯥꯡꯕ, ꯌꯥꯏꯉꯥꯟꯕ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯀꯔꯤꯅꯣ, ꯑꯩ ꯋꯥꯍꯟꯕ ꯋꯥꯍꯟꯗꯕꯕꯣ? ꯍꯣ ꯃꯣꯏ ꯗꯗꯥꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯍꯟꯒꯅꯣꯌꯦ ꯏꯅꯝꯃꯅ." "ꯋꯥꯊꯤꯗꯤꯕ?" "ꯋꯥꯊꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ? ꯍꯣ ꯅꯪ ꯉꯝꯖꯔꯣ ꯌꯥꯔꯦ." ꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯟꯇꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯥꯀꯟꯗꯒꯤ ꯌꯥꯏꯉꯥꯟꯕꯅ, "ꯑꯩꯗꯤꯀꯣ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯊꯕꯛꯀ ꯇꯧꯔꯒ ꯃꯥꯃꯗꯧꯅ ꯑꯩꯅ ꯃꯌꯥꯝ ꯍꯟꯕ ꯅꯨꯄꯤꯒ ꯂꯨꯍꯣꯡꯗꯣꯏꯅꯤ." ꯊꯣꯏꯁꯅꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯟꯇꯤ ꯅꯣꯛꯇꯨꯅ ꯌꯥꯏꯉꯥꯟꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ, "ꯑꯗꯨꯗꯤ ꯅꯪ ꯃꯥꯃꯗꯧꯅ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯕ." ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯦ." ꯊꯣꯏꯁꯅꯥꯅ ꯅꯣꯛꯇꯨꯅ, "ꯌꯥꯔꯦ, ꯂꯦꯞꯄꯣ, ꯏꯆꯥꯁꯨ ꯄꯥꯈꯪ ꯐꯥꯈ꯭ꯔꯦ, ꯏꯄ꯭ꯋꯥꯒ ꯏꯆꯟꯒꯒꯤ ꯊꯥꯒꯠꯅꯕꯤꯁꯨ ꯇꯥꯖꯔꯦ, ꯂꯦꯞꯄꯁꯤꯀꯣ." "ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯏꯅꯝꯃ, ꯑꯁꯦꯡꯀꯤꯁꯨ ꯏꯅꯝꯃ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯊꯦꯡꯅꯕꯒꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯛ ꯆꯨ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯖꯔꯤꯅꯤ." "ꯍꯣꯏꯁꯦ, ꯌꯥꯔꯦ ꯂꯣꯏꯁꯜꯂꯁꯤ." ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯍꯣꯔꯦꯟ ꯂꯤꯂꯥꯒꯤꯗꯨꯅ ꯀꯝꯗꯧꯕ? ꯅꯪꯕꯨ ꯄꯩꯁꯥ ꯄꯤꯔꯨꯔꯕ꯭ꯔꯣ?" "ꯄꯤꯔꯨꯔꯦ ꯃꯤꯁꯦ, ꯑꯩꯅ ꯍꯥꯏꯗꯤ ꯀ꯭ꯂꯕꯇ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦ." "ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯅꯣꯏꯁꯨ ꯌꯦꯡꯕ ꯊꯣꯛꯂꯨꯆꯣ, ꯑꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ." ꯅꯥꯀꯟꯗꯒꯤ ꯌꯥꯡꯕꯅ ꯂꯥꯎꯔꯛꯏ, "ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯤꯂꯥ ꯌꯦꯡꯒꯦꯀꯣ ꯏꯃꯥ." "ꯏꯆꯥꯕꯨ ꯂꯤꯂꯥ ꯌꯦꯡꯕ ꯍꯩꯒꯗ꯭ꯔꯅꯦ?" "ꯍꯩꯅ, ꯅꯍꯥꯟꯁꯨ ꯃꯥꯃꯒ ꯌꯦꯡꯉꯨꯏ." ꯁꯥꯟꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯅꯪꯕꯨ ꯅꯆꯟꯒꯤ ꯃꯤꯡ ꯅꯪꯅ ꯊꯣꯟꯒꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯌꯥꯅ ꯐꯩꯖꯣꯝ ꯁꯦꯠꯂꯤꯉꯩ ꯅꯆꯜꯒꯤ ꯃꯤꯡ ꯊꯣꯜꯍꯧꯔꯣꯗꯅ." ꯌꯥꯏꯉꯥꯟꯕꯗꯨ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯉꯥꯡꯗꯨꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯅꯣꯛꯂꯛꯏ꯫ ꯌꯥꯏꯉꯥꯟꯕꯅ ꯃꯣꯃꯣꯟ ꯅꯣꯛꯅ, "ꯏꯆꯟꯗꯤ ꯃꯌꯥꯝꯂꯛꯇꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯑꯣꯏꯒꯗꯣꯏꯅꯤ." ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯊꯣꯜꯂꯒꯦꯁꯦ, ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯆꯧꯕ." "ꯃꯥꯃꯥ, ꯌꯥꯔꯣꯏ, ꯑꯩ ꯊꯣꯟꯒꯦ." ꯌꯥꯡꯕꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯗꯥꯆꯧ, ꯁꯨꯝ ꯗꯤꯜꯂꯦ ꯂꯩꯌꯦꯃꯦ."
ꯌꯥꯏꯉꯥꯟꯕꯗꯨ ꯑꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯨꯆꯤꯡꯍꯦꯟꯕꯤ, ꯂꯨꯆꯤꯡꯗꯨ ꯌꯥꯏꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯀꯞꯂꯔꯦ꯫ ꯀꯤꯌꯥꯝꯕꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯀꯞꯀꯅꯨ ꯌꯥꯗ꯭ꯔꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯗꯨꯅ ꯃꯕꯨꯡꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯤ ꯑꯩꯁꯦ, ꯑꯗꯨꯒ ꯈꯪꯅ ꯈꯪꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯏꯆꯟꯇꯣꯝꯕꯤ, ꯑꯩꯒꯤ ꯏꯃꯥ ꯑꯃꯈꯛꯅꯦ ꯇꯥꯆꯧ. ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯏꯃꯥ ꯀꯧꯕ ꯉꯝꯃꯣꯏꯌꯦ. ꯅꯦꯅꯦ ꯔꯥꯅꯤ, ꯏꯃꯥ, ꯅꯪ ꯗꯥ ꯀꯤꯌꯥꯝꯕ, ꯑꯩꯈꯣꯏ ꯃꯉꯥꯁꯤ ꯈꯛꯇꯅꯦ ꯋꯥꯔꯤꯁꯤ ꯈꯪꯕ. ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯒꯗꯕꯁꯨ ꯂꯩꯇꯦ. ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜꯅꯤꯅꯦ. ꯇꯥꯆꯧ, ꯌꯥꯏꯉꯥꯟꯕ ꯀꯞꯅꯣꯛ ꯇꯧꯗꯨꯅ, ꯂꯥꯛꯂꯤꯕ ꯌꯥꯎꯁꯪ ꯊꯥꯁꯤꯗ ꯅꯪ ꯆꯦꯆꯦꯁꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ, ꯃꯊꯪ ꯍꯣꯡꯅꯕ. ꯂꯨꯆꯤꯡꯗꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯇꯥꯆꯧꯗꯤ ꯀꯤꯌꯥꯝꯕꯅ ꯃꯔꯛ ꯊꯠꯂꯒ, ꯃꯊꯪꯅ ꯅꯪ ꯇꯥꯆꯧ, ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ. ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯀꯤꯌꯥꯝꯕ ꯅꯪꯁꯦ. ꯑꯩꯁꯦ ꯃꯕꯨꯡꯅꯦ ꯃꯕꯨꯡ. ꯏꯕꯥꯏ ꯀꯥꯏꯅ ꯃꯤꯡꯒꯧ ꯀꯧꯖꯧ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯉꯥꯟꯕ ꯁꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯅ ꯇꯞꯅ, ꯇꯥꯆꯧ, ꯅꯦꯅꯦ ꯔꯥꯅꯤꯗꯣ ꯑꯩꯒ ꯁꯛ ꯈꯪꯅꯅꯤꯡꯉꯦ. ꯌꯥꯏꯉꯥꯟꯕꯅ ꯍꯥꯏꯒꯦꯅ ꯃꯌꯥ ꯀꯥꯊꯧꯔꯛꯄꯒ ꯀꯤꯌꯥꯝꯕꯅ ꯍꯥꯜꯂꯦ ꯍꯥꯏꯔꯛꯄ, ꯑꯁ ꯅꯪꯁꯤꯗꯤ ꯏꯕꯦꯝꯃ, ꯅꯪ ꯅꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯗꯣ ꯑꯗꯨꯒꯤ ꯃꯃꯥ ꯔꯥꯅꯤꯗꯨꯅꯤꯅꯦ. ꯅꯪ ꯗꯥꯆꯧꯅ ꯖꯤꯔꯤꯗ ꯂꯩꯔꯤꯗꯨꯁꯨ ꯅꯦꯅꯦ ꯔꯥꯅꯤ ꯍꯣꯏꯗꯅꯦ. ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯅꯪ ꯗꯥꯆꯧꯗ ꯉꯥꯎꯁꯤꯜꯂꯤꯕ. ꯅꯣꯏ ꯏꯃꯥꯒ ꯅꯦꯅꯦ ꯔꯥꯅꯤꯒꯁꯨ ꯅꯪ ꯗꯥꯆꯧꯒꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯅ ꯋꯥꯔꯤ ꯂꯣꯏꯅꯔꯕꯅꯦ. ꯑꯣ, ꯅꯣꯏꯗꯤ ꯅꯍꯥꯟꯈꯩ ꯄꯥꯎ ꯂꯣꯏ ꯐꯥꯎꯅꯩꯕꯣꯏꯔꯦ. ꯑꯩ ꯏꯊꯟꯇ ꯑꯄꯪ ꯇꯥꯕ. ꯇꯥꯟꯖꯥꯗꯨꯗ ꯂꯂꯩꯃꯅ ꯀꯤꯌꯥꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯐꯣꯟꯗꯨ ꯂꯥꯎꯠ ꯊꯥꯗꯨꯅ, ꯍꯜꯂꯣ ꯀꯤꯌꯥꯝꯕ, ꯏꯃꯥꯇꯣꯟꯗꯣ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ. ꯗꯥꯆꯧꯒ ꯑꯇꯣꯝꯕꯤꯒꯗꯣ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯣ. ꯕꯕꯥꯒ ꯗꯥꯌꯥꯏꯒꯅ ꯗꯣꯛꯇꯔꯗ ꯆꯠꯈꯤ. ꯏꯃꯥꯅ ꯏꯅꯦ ꯍꯣꯏꯗ ꯆꯠꯈꯤ꯫ ꯃꯆꯟꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯌꯥꯏꯉꯥꯟꯕ ꯃꯆꯟꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯤꯌꯥꯝꯕꯁꯨ ꯌꯥꯏꯉꯥꯟꯕꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯌꯥꯏꯉꯥꯟꯕ ꯒꯥꯔꯤꯗꯨ ꯏꯁꯄꯤꯠ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯤꯀꯨꯞ ꯐꯥꯗꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯅ ꯃꯌꯨꯝ ꯆꯪꯉꯛꯇ꯭ꯔꯕ ꯌꯥꯏꯉꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯟꯒꯤꯗꯃꯛ ꯈꯜꯂꯒ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯋꯥ ꯉꯥꯡꯗꯅ ꯌꯥꯏꯉꯥꯟꯕꯒ ꯂꯨꯆꯤꯡꯒꯗꯨ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯂꯩꯃꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ, ꯗꯥꯆꯧ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯏꯁꯤꯡ ꯁꯥꯍꯜꯂꯨꯈꯤꯒꯦ꯫ ꯂꯂꯩꯃꯗꯨ ꯀꯤꯌꯥꯝꯕꯗ ꯆꯦ ꯑꯃ ꯄꯤꯗꯨꯅ, ꯀꯤꯌꯥꯝꯕ, ꯅꯪ ꯐꯥꯔꯃꯥꯁꯤꯗꯒꯤ ꯁꯤ ꯑꯃꯇ ꯂꯩꯕꯤꯔꯛꯑꯣ ꯊꯨꯅ꯫ ꯂꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯥꯅ ꯋꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯆꯧꯕ ꯅꯠꯇ꯭ꯔꯥ? ꯌꯥꯏꯉꯥꯟꯕ ꯁꯤꯂꯥꯒꯤ ꯐꯤꯚꯝꯗꯨ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯏꯃꯥꯇꯣꯟ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯌꯨ ꯑꯆꯧꯕ. ꯑꯩ ꯏꯃꯥꯇꯣꯟꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ. ꯑꯩ ꯏꯃꯥꯇꯣꯟꯗ ꯁꯥꯎꯕꯁꯨ ꯂꯩꯇ꯭ꯔꯦ. ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ꯫ ꯁꯤꯂꯥ ꯋꯥꯅ ꯅꯣꯛꯂꯗꯨꯅ, ꯏꯃꯥ ꯄꯦꯜꯂꯦ. ꯏꯆꯥꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ. ꯌꯥꯏꯉꯥꯟꯕꯒꯤ ꯃꯔꯨꯝꯗꯒꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯤꯂꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯦ꯫ ꯋꯥꯁꯨ ꯉꯥꯡꯗꯦ, ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯊꯔꯤ ꯂꯨꯆꯤꯡꯗꯨ꯫ ꯁꯤꯂꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯂꯤ꯫ ꯁꯤꯂꯥ ꯉꯛꯅ ꯂꯨꯆꯤꯡꯗ ꯌꯦꯡꯂꯤ꯫ ꯂꯨꯆꯤꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅꯤ ꯈꯪꯂꯗꯨꯅ, ꯏꯆꯥꯇꯣꯝꯕꯤ, ꯑꯩꯁꯨ ꯏꯃꯥꯇꯣꯟ ꯀꯧꯒꯦꯀꯣ, ꯏꯃꯥꯇꯣꯟ꯫ ꯌꯥꯏꯉꯥꯟꯕꯗꯤ ꯉꯛꯅ ꯂꯨꯆꯤꯡꯗ ꯌꯦꯡꯂꯤ꯫ ꯁꯤꯂꯥꯅ ꯋꯥꯅ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ, ꯏꯆꯥꯅ ꯏꯃꯥꯇꯣꯟ ꯀꯧꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ. ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥꯇꯣꯝꯕꯤ. ꯁꯤꯂꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯤ ꯃꯁꯥꯗꯨ ꯁꯣꯟꯊꯕ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯁꯤꯂꯥꯗꯨ
Sor sauna chauna honduna Luching henbigi makhutta chena paisilai. Luching kaptuna machinda tapna soli. Ay mapupino na taibang pawan pinambaginamakti. Mikup sida ay ima mo nung sigan may atre. Ano mo, ima na taibang tanong lang dahil si Pawa. Nadya ay naanamkan mi oy na. Apo pa na dyan ay kangandri mase. Ay ki ima kita magtani. Ima, nang matang mo kimapok tani. Mapok pa mi mamaabaw yung ko. Sila na paisilamba Luching henbigi makhuttu tapna thadorakle. Luching ngak na sila da yengi. Yangan basu silagi sorhon bagi makhol taraktrabada changsinduna yengi. Adubu sila na Luching gi makhutta magi makhut na chena paisinduna hon kiba sorduna silagi aroi basor oikre. Luching mamagi thawa yaudra saktamdo munna yengduna laikre. Ngayhak laybaga makhol thok na kaptuna. Imaton! Imaton! Nachay mo araw ka nung ko. Ay gini, imadi ani sumay aroye. Amakag tani. Ay imadi, amakag tani. Ningthem gayang bagado prap chen silai. Tauram liba matawaduda ningthem di makokpay do na famthakre. Kiyam basu halagduna kada jangai. Luching na kapagi makhol tabada lalay magathoy sanaga su janglai. Oiram liba matawaduda kana suwangang nadre. Luching di thoy sana ubada mamagi managna chensinduna mamabu koli. Thoy sana su machabu thadok laroy matagum hena chet na konsili. Luching na kaptuna. Ima, nangay matadok to na chan kinuko. Ay ima yaw na nahing mga moye. Ay gi ima ni nagdi. Ay gi ima amakag tani. Ay gi ima.